Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Hanagi Rashtrapati Pranab Mukherjee lekhidre, Rashtrapati Ramnath Kovind yauna luchingba kayana awaba phongdorakli. Mukhyamantri Ningthoukhongjam Biren na hairi COVID-19 gi matangda bhap tahanaba campaign pangthokpana laichat asi thengnabagi maruiba khongthang oigani. Manipuri nauna myoi chamanifu COVID-19 positive oirakpadagi apunba positive case lising taruk chani yangkhaini thoi sure. Leibag asida COVID-19 dagi phagalakpagi chang chada humbutra taruk dasmik tarukama yaure amasung Bharat masung China lanmina Susulda Brigade Commander gi thakta ngasi wari sanari. Hanagi Rashtrapati Pranab Mukherjee lekhidre, masagi sahi marfu mari shukre. Pranab Mukherjee ngasi nungtil Nai Delhi gi Army Hospital da lekhidabani. Pranab Mukherjee tha asigi tarada brain gi anab amaga mari lenana hospital da pukhalakibani. Twitter da thagalakpa warolamada maki masanupa Avijit Mukherjee na hai Army Research and Referral Hospital gi doctor singna kanna honarabasu maki mapa kan mangamdana lekhidabani. Pranab Mukherjee brain gi surgery loiraba matungda COVID-19 positive oirakpadagi ventilator haptuna leirakhibani. Tungda mahaki lungs ta infection lakpadagi hanagi Rashtrapati asi coma da leirakpani. Pranab Mukherjee ilisingani tarani thoidagi lisingani tarat fauba Bharat ki tarahumdoi shuba Rashtrapati oina khwadi wangba phammasi pairami. Inglisingani taramapanda mahakpu Bharat Ratna piduna ikai kumnaki. Mahangna lekhidabada Rashtrapati Ramnath Kovind, Uparashtrapati M. Venkaiah Naidu, Pradhan Mantri Narendra Modi yauna luchingba kayana awaba phongdorakli. Twitter da thagatpa awaba phongdokpa warol amada Sri Kovind na hai Pranab Mukherjee na lekhidaba asi juk ama loikibaga chap manai. Mangna hinglingai matamda lebaga sibu kathokpa masung thauna amaga loinana seba tawrami. Mangna lekhidabada maki imung manunggi awaba saruk yari hari. Awaba phongdokpada saruk yaraduna Pradhan Mantri Narendra Modi na hai Pranab Mukherjee na Rashtrapati oiringai da Rashtrapati Bhavan asibu micham miyambu komna chathok chasin tawba yahalami. Pranab Mukherjee na Rashtrapati Bhavan asibu nahasinga science, culture, innovation amasung literature gi lamda tamjaninga oiba mafam ama ohelami. Pranab Mukherjee na lekhidabada awaba phongdoladuna Mukhyamantri N. Biren Singh na hai luchingba sina lekhidabada mensinba ngamlaroidaba rajniti gi ahangba ama thanamle. Mangna lekhidabada mahaki imungi awabadasu saruk yari hari. Haksel amasung yaifa yumbal mantri L. Jayanta Kumar na hai Pranab Mukherjee saknaro misak amani mahaki imung manunggi awabadasu saruk yari hari. Awaba phongdokpa chirol amada hai Lok Sabha MP Dr. R.K. Ranjan na Pranab Mukherjee lam kayada singthaningai oiba misak ama oirambata natana saknairaba luchingba amasuni Bharat Ratna fangkraba luchingba sina lekhidabada mahaki imung manunggi awabadasu saruk yari. Mukhyamantri Ningthoukhongjam Biren Singh na hairi COVID-19 laichat laksinbada Doctor, nurse amasung paramedical staff singna kathokpaga loinana thaudang kaya lauri. Healthcare workers singna laichat asi laksinaba chokthaba leitana honari. Regional Institute of Medical Sciences RIMS Imphal da ICU yauba Level 1 Trauma Center ama amasung Operation Theatre Complex ani Mukhyamantri Ningthoukhongjam Biren Singna ngasi video conferencing gi khuthangda sangabagi thoramda hai. Miyamda COVID-19 gi matangda bhap tahanaba campaign pangthokpana laichat asibu thengnabada maroiba khongthang oigani. Mangna hai Rajya sida matik charaba masung khang heraba doctor masung healthcare worker kaya lay. Mukhyamantri na hai trauma center asi hangdokpagi maroiba pandamde Rajya sida lambi gi kudong thiba singthokpada asokapan yaubada sibagi chang hanthanabani. RIMS authorities amasung doctor singna asigumba trauma center ama Rajya sida sengotpagi damak mangna thagata phongdokhe. Sri Biren na hai trauma center asida ICU bed, CICU bed, trolley bed, operation theater, CT scan machine, dialysis unit singba yauri. Mayam khange India se developed countries singa sangam narubada khoi road accidents the shibashi khoi masing wange khoi 5.8 the high men sigi trauma care facilities si masil linkat bagi manam du sugumba accident kai the sigi masing si handa hanana bagi maru pandam ama oi Thormadu da wangang bada RIMS ki director A Santan hai hospital asida ICU bed kuntra de hengale amasung ventilator kun hena install tore. Trauma center singda ventilator kuntra amasu thamle mobile x-ray machine yabu operation theater ani leire hospital asida asigumba trauma center amasang pada Rajya Sarkar na teng bagi damak Mukhyamantri bu thagadu phongdokhi.
ताबिरिबा पाव असि आकाशवाणी इम्फालदगिनी मणिपुरदा हौकिबा पुंग कुनमरीदा मियोय चामा निफु कोविड-19 पॉजिटिव ओइबा थेंगनाखि पॉजिटिव ओइबसिंग अदु जनरल पॉपुलेशन चामा अहुम अमसुंग सेंट्रल आर्म पुलिस फोर्स दगी पर्सनल दगी 53 यावरी मसी थारगा राज्यसिदा हौजिक अपुनबा पॉजिटिव मसिंग 3,692 सुरे हौजिक मियोय 1,540 तोंगान तोंगानबा कोविड केयर फैसिलिटी सिंगदा लायेंगली ngasi rajya sida laichet asina miyoi amata sikibagi paw leite haukibu pung kunmari da miyoi marfudra mathoi naba phaduna discharge tawkibaga loinana haujik phabu du miyoi lising mari sahum kuntra naba phaduna discharge tawkre naba phabagi chang asi chada 68.2 ni Imphal West Jilagi Nagamapal Soram Leiraktal miyoi ama COVID-19 positive oibadigi mafam asi containment zone oire haina Imphal West ki disina lauthokre Thaubal Jilagi Hairok Part 2 Mayai Lekai Hairok Part 2 YDO Club amasung Fogdel Moirang Paligi mafam sing da miyoi nipan COVID-19 positive oiba thengna badagi mafam sing asigi akoiba sing containment zone ni haina jila asigi Deputy Commissioner lauthokre Churachandpur Jilagi Nelit Covid Care Center Tingbong dagi chen kiba sahi kun mathoi churaba nupa adu Renkai Task Force na pharga Health Department amasung District Police sinakre Chieluba nupa adu Lanba BD Block Covid Care Center thamkre Amaromda jila asa COVID-19 na nabami Sani Mari Suri Naba Pagalopagi Sanga Sisada Humpunipan Dasmik Suno Tareni Zila State Travel History later Bami Kuntra Mari positive over Tengare Vishnupur Jila Gitinunga Ward number 5 Kayan Pabi Maning Leka Emasung Sayal Mangzin Containment Zone on Lautokre Mapamasida COVID-19 positive over Mio Emamam Nona Tengarapadi Containment Zone on Lautokibani Vishnupur Jila Ngasi Mio Manga COVID-19 positive with Tengare Masimanung the Anidi Armed Force Kimio in Haina Vishnupur Gisiamono Tokachiro Manahari Amarom da jila asida Indian Red Cross Society Bishnupur District amasung Fidona Sinduna Nachau Panthong Community Hall the COVID-19 gi matang da miyambu bhap tanbagi thoroma pangthokre thoromadu da akhangai singna COVID-19 gi matang da wangang ki maraga sida Jiribam jila da COVID-19 phagalakpagi chang asi sada marfuni thoi 10.9 yauri hairi jila asigi CMO na Akashwani paumi da hai jila asida apunba positive case sama humudra taret ki manungda sama nifu taruk naba phaduna discharge tawkre miyoi kuntra mathoi tongan tongan covid care center da layengli Imphal West ki Sengmai Kendra gi manungda leiba Sengmai Community Health Center amadi Khurkul PIC na konba khungang singi miyoi saniyang khairom rapid antigen detection test pangthokre kendra du ki MLA Hasdingo gi luching makhada pangthokiba COVID-19 test tawbi thaba adu kendra sigi manung chenba kangla tombi awang Sengmai amadi Khurkul gi mafam singda positive oiba hengalakpadagini English ngani 18 gi September dagi RIMS Imphal da chalaiduna lakpa sports medicine bivaki OPD ama hangdoklagani RIMS ki medical superintendent thokba chirol mana hai sports medicine bivagi tonganba OPD hayengdagi PMR department ki complex hangdoklagani OPD ticketing haiba complex asidagi phangani Imphal East jila gi mafam kaya da hauriba lawpham singda white bag plant hopper wahik hairaga sukhangna batilasi paktangna tarakpadagi mafam adugi longmi sing mi pai bapoknare Rajya ki Agriculture Bibag ki Director na thokpa chirol amada hai tilasi hanaba ising liter amada carvalin 50% gram ani gi sang da hapa kapthogadabani hairi Sothi kanglu ki nimit mangani chathagadaba achuilin kumai kumsi sahi gi oina COVID-19 maram oiduna hanagum pangthoktre lamlang hupi sothi khul gi khulakpa thauja na phongdoropo gi matungina kumsi sahi gi oina kumai asi ibudok chothe thangwai pakhangbagi khubamda athelpot karaga tokle BJP Manipur Pradesh ke Scheduled Tribe Morcha gi Myukun Mathoina Saba Executive Member Sing Khankre Scheduled Tribe Morcha BJP Manipur Pradesh ki President na Tokpa Chirol Manahai Executive Member asida Vice President ahum General Secretary ani State Secretary ahum yauri Bishnupur Jila gi Tinungai Ward number 5 amasung jila asi kayan phabi maning lekai da leiba COVID-19 positive myemam nongna thengera potgi mafam ani si containment zone oina lauthokre Lebagas da COVID-19 dagi phagalokpagi changsa da humudra daruk dasmik taruk ama yaure haukiba pungkun mari da COVID-19 na naba miyoi lising humpu sanipan humpu nipan naba phakre haksel mantraloi na hai apun ba naba phakiba masing lakh kuntaret lising humudra mari henkre anaba lakh mari ngakpingani anaba lakh manga haukiba numit nipan yesida layengduna fahanki laichet asidagi sibagi sang ama dasmik tarit mapanda lairi Indian Council of Medical Research ki matungina Haukiba pungkun mari da miyoi lakh nipan lising ni futaruk hena COVID-19 test tauki haujik phawada miyoi koti mari lakh kulhum da hena coronavirus test taukre Akashwani Imphal dagi pau tabiri Varanmasung China na Chusul da Brigade Commander ki thak tanga si wari shanari
Bharat Lanmi hai nongpok thangba Ladakh tamungnariba adugi matangda Lanmi amasung diplomatic ki thakta wari sanabada yanakhiba adu China Lanmi na thugairakle ta asigi kunmapan masung kunthra gi lonab ahingda China gi Lanmi na lebak anigi leinariba wafam sing thugaiduna yanabadu hadongna khraba Eastern Ladakh ki mafam da changsilaki adumoinamak Bharat ki Lanmi na di Pangong Saloki kha thangba nakal hanana thadokhrabani Bharat Lanmi na China na lokholakliba khongthang asida cheksil thorang lokhotkre Bharat Lanmi na hai lebak anigi marida leinariba ungkhanaba asi wari sanaduna losinba pami adubu isagi lamgi ngamkhaigi chap manaba ngakpham di thui Council of Higher Secondary Education Manipur gi makhada laiba school singda class 11 amasung 12 ki eligibility certificate lobagi application form thabagi matam housing oriba phibam asigi yenglaga mathang thagi 35 fawba sangdokle Council gi secretary na thokpa chirol man hai mensileba form pisin bagi matamda mathang thagi kunma thoini eligibility certificate yaudana mahiroi sing class 11 amasung 12 mingchanba yaroi Freedom Fighter Rani Gaidelu ki pongnapam Tamenglong Jila gi Lungkaw Khulda Rani Gaidelu Tribal Women Freedom Fighter Museum Sabina Bajelirong Herako Association North East Indiana Kendra gi Tribal Affairs Mantri Arjun Munda da memorandum ampisinduna taksenkre Nonia Jila gi Luangba Village Authority amasung Luangba Women's Society na ngasi foreign liquor legally kayam rum phare tungda foreign liquor adu nungba bazar da miyam mamangda thugaiduna mangan kre hairi Mizoram da hawkiba pung kun mari asida nauna coronavirus na miyoi ahum thengnare amasung miyoi mangana layengduna nawa phabadagi discharge tawkhare masiga loinana rajya sida COVID-19 gi apunba case lising ama 13 sure anaba miyoi samnga marphu mapan layengduna discharge tawkhare active case sambri kuni thoi leiri aroibada maroiba paw amukhana Hanagi Rashtrapati Pranab Mukherjee laikhidre Rashtrapati Ramnath Kovind yauna luchingba kayana awaba phongdorakli Mukhyamantri Nongthomam Biren na hairi COVID-19 gi matangda bap tahanaba campaign pangthokpana laichit asi thengnabagi maroiba khongthang oigani Manipurda nauna myoi chamanifu COVID-19 positive oirakpadagi apunba positive case 6,382 sure Leibaga sida COVID-19 dagi phagalakpagi chang sada 63.3 ama yaure amasung Bharat amasung China Lanmi na Chushulda Brigade Commander gi thakta ngasi wari sanari Paulo Jare